Tom TV na sandokpa Your Voice adongi khonjelgi thoromda Manipur amadi mapal lamdagi tongan ba miyoi singna makhoi gi apen penda phongdok narakpa leptri ngasi su kanana kari karamba wafom phongdok lakpage haibadu puna khaminasi. Bosem ebooks amadi Lyric haiba apps asi sembiduna masida tongan video lecture sing amadi makhan makha kya gi lyric sing thagat piduna miyam da amadi maruina mahairu sing da kanaba piduna lakhiba du hokiba matam khardagi hairiba app asi yakhidre hairiba sigi maramda ekoi message thajabana singba tawbadasu reply lakte aduna tangai phaduna online learning gi yamna maruiba tanja asidadi hairiba app asi mari lenabsina athuba matam dengchen biduna yahanbiraknaba noluna ningsingjari class 10 gi CBSE gi exam cancel tawkhibaduna maram oiraga Manipur da lehoriba board ki class 9 exam thagdaba chhatra sing asi gi marakta amadi mama sing sigi marakta charang khorangnawa phema ma leiriba sigi matangda Bosem gi through da natragana Education Minister gi through da gi karino wafam khradi miyam da thambiraknanabidamak nokchana ningsingjari कोई खुदिमक लानमी ngakतनी COVID-19 की ओइना मसिदा अखोइना वैक्सीन कामनबो होनबदा थेंगनरिबो अवाबसिंग असे मणिपुर लेंगांगना मसि करम मोंगदा ओइरगदी हेन फगदगे हेन लाइथोप मोंगदा काफन बे यानब अमा सिनबीबो पामजै मखोइना वैक्सीन कामनबगी दमकता टोकल अमा लोबो मथौ तारकपा टोकल असि नोंगमदा चामदगी हेन पीदबा हारिबा टोकन सि लौनबो होनबदा चही यामलबा अहनसिंग असिना यामना वाना अहिंग यारेक्तना खोगी वैक्सीनेशन सेंटर की ममांगदा तौबा मसिजु यामना खुदोंग चादब क्या थोली मसिदा नतना वैक्सीन काप लाक्लिबा सिंगनसु एसओपी ngakpidaba masinasu vaccine kamna COVID-19 gi oiba laina laichat asi lounarapagi khudong chaba leigaja haina khanjai aduna vaccine kap lakpiriba singnasu SOP ningthina ngakpa mathau tai masiga loina na COVID-19 gi oiba vaccination program asi hena pakchok chokthok tana yamna laiba mongda kafan be yanaba Manipur lengang na muktang sinbiyu